Maitegi athoba luptaruka KIA PDF ka kanam makata na kuthoknaba leptri PDF KIA gi lanmi kaya asopan nangkhre haidi PUCL gi report na lamdam asida nauna controversy kaya thokale PUCL Kuki singi wangang na banek tuna thamba mouthpiece amani haina kokomina phongdokre Manipur crisis asibu thokhaliba Kuki khulai paiba singbu losinduna thamlaga mitai singna irang asi haurakibagumna India amadi malengi miya mamangda mitai singbu lan uhanaba report phongkiba People's Union for Civil Liberties PUCL Kuki singi wangang na banek tuna thamba mouthpiece ne haibada haiman mathokloi haina kokomina phongdokre Hiramasi matangda lamphel pata leiba coordinating committee on Manipur integrity kokomi gi convener khuraidam athobana hai PUCL na maranai semjakiba Independent People Tribunal na Manipur da laktuna makoina khangatjaba mioi khara khaktang unaduna semkiba report asigi pandamdi Manipur crisis asibu nauna amuk chawtho halakpani nauna irang tholakpa yaba wahiwata kaya report asida yauri irang asibu hawanduna Manipur da ge tokhaiba administration na mamunduna lobo pamliba Chinkuki narco terrorist singna mateng pangsinba Narco terrorist sing aduna tauriba thabak sing aphaba asumba oina uhanaba wahiwata kaya report aduda yauri asumba bu atamna na thaiduna thamlaga mitai singbu anti India oina uhanaba mitai singna Kuki singda yamna otpi naibiba oina uhanduna Kuki gi damak India amadi malengi miyamdagi minungsini bibagi mami sauna tari asigumba report kokomi amadi leibak miyamna yaba ngamloi PUCL gi report chubna gi report nate Chinkuki narco terrorist singi propaganda document Chinkuki narco terrorist singi propaganda document report aduda Manipur crisis asi Imphal dagi haukibani madudagi pakum oina Madugi pakum oina Kuki singna Chorchanpur Kangpokpi amadi More dagi mitai sing takthorakibani haidibasi pumlan lanba wafamni English singani kulhumdoi me ahungi numit leiringai matamdagi rally da saruk yariba Kuki singna Torbong Bangla amadi Kangbaida laktuna mitai singi yummai tharakibagi video social media da record leiribani matam aduda Imphal dadi India gi Vice President lakpagi tharam pangthoktuna ingna sikna leiri law and order gi phibam kaiba leitri numidang oiraklaba matamda social media da mitai singi yummai thakibagi video unarakpadagi sauraktuna Imphal da chu irang haurakibani asumba sing asibu PUCL na loina ontho onjin tawduna Kuki singna asumba mitai singbuna aranba tahanba mawongda report aduda yauri Popi thababu karisu leitabagi mawongda PUCL na uhanaba honari masigi khudam haibabu NAB na phongkiba reporta Popi tharibasi sada maudradi Kuki singna taba singi maphamdani haina leiribasi nathaiduna tribal pumnamak punsin handuna nagasu Popi thabagi mawongda uhali Kuki singda mitai tahanbagi mawongda report aduda uhali PUCL gi report asida aramai tengol amadi mitai lipun yamna toina pali aduga Foreign dagi pusilakpa Americana saba khulai kaya paiduna midai kaya hatkiba aduna kupsinduna thamli yamna lan mamongda tampakna khulai paiba singna control tawkhre singdana Kuki nupi amadi student organization singda control tawduna thamli haina report aduda pali ITLF kotu Kuki NP amadi Kuki Zo Council gumba irang asida hakthengnana yauriba singdi amata palakte Jiribamgi thawdokta angang macha ama yauna nupi tarukpu tamthina hatkiba Indian Army gi 57 Mountain Division Headquarter dagi Laishram Kamal Babu mangkibagi human rights balance ki matangda amata pande jawdang tekta mangkiba linthoi ngambi amadi hemjit ki case ka mari leinana Kuki nupi yauna KSO gi leader security force na phakibagi matangda chu report atuda amata yaude maramaduna PUCL gi report na kal amada tongsinduna phongkiba report ni haiba mayek sengle haina phongdoki Moirang thamna pokpida nupi masa ama sekhiba thaudoki kesta chenaba nupi ani yauna juvenile mari police na Phare hari NPP luchingba singi warol manadre manungda nakpak tanarabra National People's Party NPP manungda party organization ga party gi legislature singi marakta nakpak tanarabra haibagi aso wahanglagi NPP Manipur State Unity President ka NPP Manipur Legislative Party gi lusingba ani gi marakta sauna mot manadre NPP Manipur State ki President Yumnam Joy Kumar na Manipur da popular government semlakpagi matangda phongdokiba wafam adu party ke central leader singi ayaba yaudana masa marana yoiba wafam oigani haina NPP Manipur State ke legislative party gi lusingba Khetrikau Assembly constituency ke MLA Sheikh Nurul Hasan phongdokre ngarang Khetri awang laikai da leiba MLA Sheikh Nurul Hasan gi yumda pangthokiba paumi singa unabada MLA na hai
Manipurda popular lengak ama semlakpada NPP na yaugani natraga yauroi haibagi wafam ase party ge central leader singe ayaba yaudana hekta haiba yade numit kharani asida NPP ge lusingba kharana yamna controversial oiba mawongda makoi masagi maranai wafam manba party ga mari leinadaba wafam kaya phongdorakibasde laibak thibani haiki NPP tha sigi kunipanda NPP Manipur state ki president Yumnam Joy Kumarna Manipurda haudik leiriba president rule gi lengak asigi mahuta popular lengak ama laklabastu phibam kharagi matung ina NPP na lengak aduda sawatkani amasu Manipurda peace hanjin hannabagi road map udana haudi popular lengak ama semlakpa tarabasu NPP na hekta anauba lengak aduda support tawbagi wafam amata leite haina phongdokkiba wafam adubu mahangna akan mamongda yaningdaba phongdokpaga loinana party gi lusingba kharana phongdokkiba wafam adu NPP gi oiba phirem nati haiba wafam thamki popular lenga ki matang de NPP party ki lusingba kharana phongdokkiba wafam adu NPP ga kariguma hiram amata da mari leinade haiba wafam phongdokladuna mahangna hai masagi oiba wafam sing phongdokpa asina party asibu miyam da lana uhannabagi wafam yaurakpadagi NPP national gi lusingba kaya ga pau phaunaraga makoi gi advice makada Manipur gi miyam da ningthina khanghanaba amasung tangai fadaba sengdoktaba yadaba wafam khara yaurakpadagi miyam da khanganbani party ki ayaba yaudana party ki mingda yumpham yaudaba wafam sing phongdokpabu mahangna nungaitaba phongdokki Manipurda athubada nena taba phibam hanjillaklagani lengangna phibam aduda hanjin hanaba sukanna honari hana Union Home Minister Amit Shahna handakta media da phongdokkiba sulaikre haiba wafam phongdokladuna mahangna hai India gi Prime Minister Narendra Modi gi meeting makhada Union Home Minister Amit Shahna Manipurda shanti hanjil hanaba kanna honari ba asida Manipur gi miyamna sawatminase haina phongdokki